Kuki Millitant Singna Indo-Myanmar border town Moreh mathau tawduna leiriba state police amadi commando Singda ngarang Nungthil dagi hauna attack chathatuna landarakhiba adu pung khara lepruraba matung Ngasi Nungthil pung 3 rom tarakpada state force Singda Amuk Hanna nongmai kapsinduna landarakre hairi ID News na thogdok thokfamdagi fangba pawda Moreh leiriba police amadi commando Singna Hanagumna garida patrolling chatlingaida Nungthil pung 3 rom tarakpada nongmai kapsilakhibani khudak aduda gari khamduna phibam semlaba matung khuthankibaga loinana nakalani gi marakta khuthoknakibani hairi nakalani makta akan mamongda khuthoknarakpa aduda manak nakpada leiba khunja singnasu pakhatpadagi mayum thadoktuna chenaki chenba aduda tusinbadagi asokapan kayasu yauki adumakpu asokpa singadu asam rifle singna first aid piraba matung safagadaba mafamda lehenki Panba yabadi ngarang Nungthildagi hauna Kuki Militant Singna Moreh Leiba State Force Singda landaraktuna numidang athengba phawba nongmai kapnakhiba aduda Kuki National Army KNA gi cadre oiramgani chingnaba militant ani sikhi Police yauna miyoi 18 na asokapan nangki haina ID News na thajaba yaba mafamdagi fangba paw amana hairi khudhoknaba aduda laikhidraba KNA gi cadre ni chingnaba militant ani adudi Holland Fight dagi J Hawkip amasung Moljol Village dagi K Mate koba miyoi singni hairi Lihat trek apa? Saya ingin melihat apa? Tahu maksudnya mana? Siapa yang kali mau mendapatkan rel je? Askara kapsa sini, nanti hai alaf kita nengu. Oh, mana sama ni? Saya saya bodoh tu, itu hak tu.